누구래? 에이 너무 같은 비두노. Let's make ngore. Ngore. 아이디 수말레 낭나. 거의 누구들이야? 그러네. 이분가 말해. 어이. 싫은 말이네. 그나는 뭐 핫도그를 거의 쓰는. 미로. पाउ संदोंना पिजरी हंदक मरक लमदम असिदा सखंगदबा मिरोद हाइना मिंथोनबा क्रिमिनल अमना मियोय कयागी पुंसिबु मिसि चादन हातोकपगी थौंग अमा लेप लेतन चथरकली हाइबा क्रिमिनल असिना ngarang numidang inamu saban legaida miyoy ama mihathina hatoktuna thamlamnai haire ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯇꯔ ꯑꯦꯝ ꯉꯥꯟꯕꯅ ꯄꯤꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 19-19 ꯂꯣꯝ ꯁꯨꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯃꯍꯧꯁꯥꯒꯨꯝ ꯃꯤꯔꯣꯠ ꯍꯥꯏꯅ ꯊꯥꯕ ꯆꯦ ꯑꯃ ꯊꯦꯠꯆꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯅꯣꯡꯃ ꯀꯥꯡꯗꯨꯅ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ 미롯 ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯂꯤꯕ ꯃꯤꯔꯣꯠ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯃꯠꯇ ꯊꯕꯛ ꯇꯧꯕꯗ ꯅꯊꯤꯕꯣꯡ ꯄꯥꯟꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯕꯨ ꯃꯊꯪ ꯍꯥꯜꯂꯛꯑꯕ ꯐꯥꯎꯕꯗ ꯅꯈꯣꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯔꯣꯠ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯕꯣꯁꯀꯤ ꯑꯣꯔꯗꯔ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯅ ꯏꯅꯤꯡ ꯇꯝꯕ ꯉꯝꯖꯗꯦ ꯀꯔꯤ ꯑꯣꯔꯗꯔ ꯍꯥꯏꯕ ꯖꯦꯠ ꯑꯩꯅ ꯅꯪꯕꯨ ꯀꯦꯌꯔ ꯈꯟꯅ ꯅꯪꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯗ ꯃꯊꯧ ꯄꯥꯡꯊꯣꯛꯅꯅꯕ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯝꯃꯤꯕ ꯀꯔꯤꯒꯤꯅꯣ ꯕꯣꯁ ꯑꯩ ꯕꯣꯁꯀꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯆꯕ ꯅꯠꯆꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯦꯅꯦꯖ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯕꯣꯁ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯆꯨꯌꯦꯁꯟꯁꯤꯃꯗꯤ ꯈꯔ ꯂꯨꯕꯁꯤꯗ ꯕꯣꯁꯀꯤ ꯀꯃꯥꯟ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯕꯣꯁ ꯖꯦꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯔꯣꯠ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯦ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯃꯤꯀꯞ ꯑꯁꯤꯗꯒꯤ ꯐꯒꯅꯤ ꯕꯣꯁ ꯕꯣꯁ ꯁꯔꯗꯃ ꯂꯥꯛꯑꯦ Come on, my son. Fum. Dad, Uncle Apo's fivam how's improve oil? Good. That's really good news. Within 3 months, Daddy, fazana cure oil ni hare. Ipana ngari bese. Nangi Uncle Lakpana. Anagi fivam da halakpaduni. Mirot kanano haibese. Mana di choidana khangbangam gani. Dad kidama nachada malejeri. Aishu, Dad kidama ta matek shedra pangani. ꯕꯣꯁꯅ ꯑꯩꯈꯣꯏꯗ ꯃꯤꯔꯣꯠ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯅꯕ ꯑꯣꯔꯗꯔ ꯄꯤꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯁꯥꯔ ꯗꯥꯏꯃꯟꯅ ꯂꯨꯆꯤꯡꯗꯨꯅ ꯑꯩꯈꯣꯏ ꯊꯤꯖꯔꯒꯦ ꯕꯣꯁ Good. Sunil. Nang yumda sakhe habido. Puri nungdang salo. Aduga hayeng ayung ngan mapam sida yo. Aduga ne nakhoi hayeng digi mission nam haugadamni. ꯐꯒꯅꯤ ꯕꯣꯁ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯍꯜꯂꯣ ꯑꯩ ꯌꯧꯔꯛꯀꯗꯧꯔꯦ ꯅꯣꯏꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯑꯁ ꯑꯩ ꯈꯣꯡꯅ ꯂꯥꯛꯏ ꯉꯥꯛꯇꯪ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯅꯣꯏꯁꯤꯗꯤꯕ ꯌꯥꯔꯦꯁꯦ ꯑꯩ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯊꯝꯃꯣ ꯌꯥꯔꯦ
무티야. 예. 이때마. 세세세. 보라 하우느나버네. 마로이나 코피세. 카라 라우라 오세. 이때마수 와바다 로이레. 이때마. लौबुदी याम लौनिंगेबु आइगी कस्टमरसिंगजे बोरा चागे हाइद्रेने चौ चागेगा मैगी चागेगा फासुल नोंथो दं इतैमा अदो इतैमा की दो लौसु लौनिंगी मपुन दे क्यानो मपुनसिदा चामा बुदी योनबने अदो मरफुदंग पिरो उफ ननाउ सेंदोंगी यंगागा हमदारेन तौर इतैमा होइने पिरोसे अदो अइनसु लुपा 10 तारबनिना नंगनसु चा ग्लास अमा पीबा ताबा चा ग्लास अमतंग थअगने टीवी की पाउसे ngaihaktbu ta thoke ओ इतैमा अदो इतैमाना कोइना लेना मना मसिंग योन बचपदा नातै जाबा नुपीगा थेंगनरदी ननाउगिसु अमतंग सेंबिराउदना masidi hoine hoine ayenga age ado nang baujikan ki pakhang macha sing na taunari ba dumaina nang su khara kiyo kaino aise ke diam keningeba aduda kai doraba aduda aise angang oiringaida numidang akhoi manane aibu manakta leina udre haidana magi kene nam powder do aduna taptana keragane ngawrong thambireba ko adugadi pabung halakpada aibu bada ima nei pabung kai dorage akhoi pabung do bibi peseneba hospital yo banang gidre अदो इतैमा अजुकान की फेसबुक ता व्हाट्सएप ता रील्स ता अखोइदी शक्ति बनिना चनफम जु लेते दो थीदेदा अखो इनाउ बुकाना ना शक्ति हाइनो इनाउ सु नै हजिकान की मेकअप तौबा रोहिनारी पातो मानग केरदी इनाउ दी सग्याम थी फजदोइ जाने सेसे इतैमनने मागी नंबर दो पुबिरा आगे अदुगा नंगना केनिंग बनुमितने माबु कौरखे के हल्लु ए अदुदी या इतैमनने मागी नंबर दो अमतो सोइदन पुबिराउ को होइने आई हयेक सोइदन पुबिरा आगे सोइदन पुरकदमनि को इतैमा कौबिबा यादे को काउरोइदा इतैमा सोइबिनु को होइने सोइरोइमे ए फजदौरे हेरो कुंगे मियेंग ताबिरिबो ख्वाइ पुनमकपु लंचा मैतेना तराम नोकचरी ngasi gi maro pausing thamjari ngarang numidang athengbada miyoy ama hatoktuna thamlamle hairi hauze hauji lepa leitana chatharli ba kanglu ki irang ngasi gi waroisin puroknabagi damak prime minister infada laklagani haikre lakadori ba tha sidagi hauna anu wiskim ka pai khalagani haiduna honorable sem no phungdokre sana khonaba amadi art and culture bu hena sakholan si haibagi pandamda hayengdagi hauna numidi fu mangani chumna chathagada workshop ama palace compound da leiba iboy ama sumangla sanglenda phangthuklagani pauk sandong na pizari handang marang nongba kangdana mi ha mi pul misi mina chatharak liba sigi makha chatharak poina ngarang numidang athengbada thawal district ki manung chana leiba yaipal pokpida asibak chang ama taduna leiramle hairi thaudok thokfam adugi miyamna mihat asi mirot na hat poigani haiduna phongdorakli hauji lepalaitana chathariba kanglu ki irang asigi waroisin puraknabagi damak prime minister ifad laklagani haiduna hello uncle lakpa nangi haksangi phimam kamdore tang phagale uncle nangi thodo odagi matangda hojik phawde khurau thalakdaba mi di kana lairi tamusa khakta ngare uncle kari tamusa habedi kana puno mahoksa masi village ta aikhoi gi thabak suba yauramba nupane magi living style li kamdawi kasulai ba mi nate da masa nupa pakhang amaga makhoi ani khak tarak leijabane aduga karigino mabu ji pawu hingna thamlibedi mabu solution ba honagadabne
ꯍꯣꯏ ꯑꯪꯀꯜ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯋꯥꯡꯕ꯭ꯔꯦꯟ ꯗꯣꯟꯠ ꯐꯣꯔꯒꯦꯠ ꯗꯤ ꯄ꯭ꯔꯣꯕꯔꯕ ꯇꯤꯠ ꯐꯣꯔ ꯇꯦꯠ ꯑꯣꯀꯦ ꯑꯪꯀꯜ ꯑꯦꯅꯤꯋꯦ ꯑꯩ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜꯕ ꯇꯧꯅꯕ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯟꯗꯥꯒ ꯂꯣꯏꯅꯅ ꯏꯟꯗꯣꯅꯦꯁꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ ꯐꯔꯦ ꯑꯩ ꯊꯝꯃꯦ ꯂꯥꯛꯄ ꯀꯔꯤ ꯑꯪꯀꯜꯒ ꯂꯤꯟꯗꯥꯒ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕ ꯗꯦꯗꯤ ꯖꯨꯁ ꯀꯗꯥꯏ ꯄꯤꯔꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯗꯦꯗꯤ ꯅꯪꯒꯤ ꯑꯪꯀꯜ ꯂꯥꯛꯄꯒ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯣ ꯂꯤꯟꯗꯥ ꯏꯄꯥ ꯏꯆꯥ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯗꯦꯗꯤ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯅ ꯃꯅꯤꯄꯨꯔꯗ ꯀꯔꯝꯅ ꯃꯊꯧ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯟꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯋꯥꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ ꯑꯣꯀꯦ ꯗꯦꯗꯤ ꯏꯌꯥꯝꯕ ꯀꯔꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯌꯨꯝꯁꯤꯕꯨ ꯈꯨꯃꯟ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔ ꯃꯦꯝ ꯔꯥꯅꯤ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯦꯝꯒ ꯑꯝꯇꯪ ꯎꯅꯖꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯦꯝꯗꯤ ꯌꯨꯝꯗꯗꯤ ꯒꯦꯁꯀ ꯎꯅꯖꯗꯦ ꯌꯥꯔꯒꯗꯤ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯎꯅꯕꯤꯔꯣꯅꯦ ꯑꯩ ꯅꯍꯥꯟ ꯃꯦꯝꯒ ꯑꯣꯐꯤꯁꯇ ꯎꯅꯖꯔꯦ ꯃꯦꯝꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩ ꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯣ ꯑꯗꯨ ꯀꯅꯥꯅꯦ ꯍꯥꯏꯖꯧꯒꯦ ꯏꯔꯝꯗꯝ ꯁꯤꯟꯇꯥꯄꯥꯡꯕ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯪꯂꯦꯝꯅꯤ ꯍꯥꯏꯕꯤꯌꯨ ꯑꯣ ꯌꯥꯅꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯍꯣꯏ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯣ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯛ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯑꯩ ꯃꯦꯝ ꯀꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯍꯣꯏ ꯃꯦꯝ ꯇꯥꯇꯣꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯤꯡꯕꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯗꯧꯔꯦ ꯃꯦꯝ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯗꯤ ꯂꯣꯏꯔꯅꯤ ꯃꯦꯝ ꯑꯗꯨꯗꯤ ꯑꯝꯇ ꯂꯣꯏꯁꯟꯕꯤꯔꯨꯔꯣ ꯍꯣꯏ ꯃꯦꯝ ꯀꯩ ꯂꯩꯔꯒꯦ ꯇꯥꯃꯪꯂꯦꯝ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯂꯨꯞꯅ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯟꯖꯔꯕ ꯇꯨꯡꯗ ꯃꯤꯔꯣꯠ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯦꯝ ꯇꯥꯃꯪꯂꯦꯝ ꯃꯍꯥꯛꯄꯨ ꯃꯤꯔꯣꯠ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯒꯤ ꯃꯔꯝꯗꯤ ꯃꯦꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯕꯨꯡꯗꯣ ꯂꯝ ꯂꯥꯞꯅ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯕꯨꯡꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯅꯝꯃꯕꯨꯁꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯉꯨꯔꯕ ꯇꯨꯡꯗ ꯃꯕꯨꯡꯗꯨꯁꯨ ꯂꯩꯇꯕꯗꯒꯤ ꯃꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯔꯝꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯤ ꯍꯥꯠꯀꯅꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯅꯨꯄꯤꯁꯤꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯑꯅꯤꯃꯛ ꯏꯪꯈꯣꯜꯒꯤ ꯋꯥꯍꯧ ꯑꯃꯗꯒꯤ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯇꯁꯦꯡꯕꯗꯤ ꯃꯦꯝ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯍꯣꯡꯉꯛꯇꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯇꯥꯃꯪꯂꯦꯝ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯃꯈꯨꯔꯥ ꯑꯃꯒ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯕ ꯍꯥꯏꯗꯅ ꯃꯕꯨꯡ ꯑꯃꯒꯗꯤ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯁꯨ ꯃꯈꯨꯔꯥꯗꯣ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯃꯕꯨꯡ ꯅꯥꯎꯕꯗꯨꯁꯨ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯦꯝ ꯅꯥꯎꯕꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯕ ꯌꯥꯕ ꯊꯤꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯃꯪꯂꯦꯝ ꯑꯩ ꯇꯥꯃꯪꯂꯦꯝꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯀꯨꯞꯅ ꯇꯥꯁꯤꯟꯖꯔꯦ ꯑꯗꯣ ꯇꯥꯃꯪꯂꯦꯝ ꯅꯨꯄꯤ ꯑꯁꯤ ꯃꯤꯔꯣꯠ ꯑꯣꯏꯒꯅꯤ
ꯃꯥꯅ ꯃꯤ ꯍꯥꯠꯂꯤꯅꯤ ꯍꯥꯏꯕꯁꯦ ꯀꯝꯗꯧꯅ ꯊꯥꯖꯒꯅꯤ? ꯃꯦꯝ, ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯤꯟꯃꯛꯅ ꯃꯤ ꯍꯥꯠꯀꯅꯤ, ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯔꯝꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯄꯥꯎ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯃꯤꯔꯣꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯦꯝ꯫ ꯐꯔꯦ ꯇꯥꯃꯨꯂꯦꯝ, ꯃꯍꯥꯛꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯃꯦꯗꯤꯌꯥꯗ ꯐ꯭ꯂꯥꯁ ꯇꯧꯊꯣꯛꯄꯗꯤ ꯌꯥꯈꯤꯔꯣꯏ꯫ ꯍꯣꯏ ꯃꯦꯝ꯫ ꯑꯗꯨꯕꯨ ꯇꯥꯃꯨꯂꯦꯝ, ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯕꯨ ꯀꯟꯕ ꯄꯥꯝꯖꯕꯤ ꯑꯩꯅꯤ꯫ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯒꯤ ꯈꯨꯃꯟ ꯅ꯭ꯌꯨꯁꯇ ꯃꯔꯤꯛ ꯆꯨꯝꯕ, ꯑꯁꯦꯡꯕ, ꯑꯆꯨꯝꯕ ꯄꯥꯎ ꯀꯌꯥ ꯈꯨꯟꯅꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯍꯟꯅꯕ ꯌꯣꯟꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯇꯥꯃꯪꯂꯦꯝ, ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯗꯅ ꯂꯦꯞꯃꯤꯟꯅꯁꯤꯀꯣ꯫ ꯐꯅꯤ ꯃꯦꯝ꯫ ꯁꯤꯟꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯁꯤꯟꯃꯤ ꯊꯧꯗꯥꯡꯂꯣꯝꯗ ꯁꯤꯟꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯇꯝꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯔꯅꯤꯡꯒꯤ ꯁꯣ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯔꯣꯠ ꯀꯧꯕ ꯁꯛꯈꯪꯗꯕ ꯃꯤꯍꯥꯠꯄ ꯑꯃꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯅꯣꯡꯃ ꯀꯥꯡꯗꯅ ꯇꯝꯊꯤꯅ ꯍꯥꯠꯂꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯃꯟ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯔꯤꯕꯤ ꯃꯦꯝ ꯔꯥꯅꯤꯅ ꯐꯣꯡꯗꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯔꯣꯠ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯅꯕ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯔꯣꯠꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯄꯥꯟꯗꯝꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯤꯔꯣꯠꯀꯤ ꯃꯤꯍꯥꯠ ꯑꯁꯤꯇ ꯅꯠꯇꯅ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯌꯥꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯤꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯁꯨꯡ ꯏꯔꯩꯆꯥ ꯄꯨꯝꯕ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯅ ꯊꯋꯥꯏ ꯄꯥꯝꯃꯨꯗꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯈꯨꯃꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯔꯥꯅꯤ ꯈꯨꯃꯟ, ꯈꯨꯃꯟ ꯇꯤꯚꯤ, ꯈꯨꯃꯟ ꯅ꯭ꯌꯨꯁ, ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯗꯥꯏꯃꯟ, ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯩꯅꯣ ꯗꯦꯠꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯔꯣ ꯏꯅꯥꯎ ꯀꯌꯥ, ꯃꯤꯔꯣꯠꯅ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯨꯃꯟ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯔꯥꯅꯤ ꯈꯨꯃꯟꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯡꯅꯔꯛꯂꯤ꯫ ꯗꯦꯠ, ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯒꯅꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯔꯥꯅꯤ ꯈꯨꯃꯟꯕꯨ ꯐꯥꯗꯨꯅ ꯗꯦꯠꯀꯤ ꯈꯨꯠꯇ ꯈꯨꯠꯁꯤꯟꯅꯖꯒꯦ꯫ ꯃꯗꯨꯃꯛꯅꯤ ꯏꯄꯥꯅ ꯄꯥꯝꯂꯤꯕꯁꯨ꯫ ꯑꯗꯨꯕꯨ ꯗꯥꯏꯃꯟ, ꯔꯥꯅꯤ ꯈꯨꯃꯟꯕꯨ ꯐꯥꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯒꯅꯨ ꯗꯦꯠ꯫ ꯅꯆꯥ ꯗꯥꯏꯃꯟꯅ ꯈꯨꯗꯤꯡꯃꯛ ꯐꯅꯅꯕ ꯁꯤꯟꯖꯒꯦ꯫ ꯕꯣꯁ, ꯑꯪꯀꯜ ꯌꯧꯔꯛꯑꯦ꯫ Uncle. Hi. Lengshin Birox. Hi, Diamond. How are you? I am fine, Uncle. Okay. Nupi masa sinakana. Ma, aigi cha nupi Linda. Oh, hi Linda. Nang di am sormena. Hoi. Hi Linda. Hello. Hojikti aishu mayamgi mateng panglagi haiduna. Didi galoinana aishu langlabane. Uncle. Linda. Makhoi singa se. Aigi se shu ina leiriba. Isa ina ngakani. Hojikti na khoi mayam sakhang ma khangnar. Hi. I am Linda. I am John. I am Jack. I am Suresh. I am Sagar. I am Robert. Hi Linda, I am Nikki. Okay. Aduga. Nakhoi mayam ki mang de lengshiliba asna. Uncle Yaima. Respect him. Uncle. It's okay. It's okay. It's okay. ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯤ 90% ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯕꯤꯖꯤꯅꯦꯁꯅꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯍꯥꯟꯅ ꯂꯣꯏ ꯈꯪꯂꯝꯃꯅꯤ ꯁꯣ ꯁꯤꯕ ꯀꯤꯗꯅ ꯑꯈꯥꯡ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯪꯀꯜ
खाबा मखा ताना अखोई मेन पावर कमदौने हेंकलंगनी अमदी एक्सपोर्ट यामना तौननबगी स्टेप खुदिमक अखोई मयाम खनमिनरसिने फगनी अंकल से हापीरगे से चारो से चारो से इम्बीरगे से मनमा कई हागे मोतासो अखोई बेमसे ट्वेल्व थागदबनिना कोचिंग खरा चलहनबना फरोइद्रा मनमा मोतासो अइनसु कयारक हन्ना हायरबने अदुबु इबेमना यादे मागिदी माना ngamnaba honage haiduna adum haye अखोई निगिनी हाइबदा इचल सिनतना कनासु लेत्रबने महक निंगोलने नोंगमदि युमनाक छागै होंदुना चटखिनी अदुबु मनमा इचल से पुपांग सुदना लाइरबु मबुंग अनि योगले हाइदुनासु हयेंग माना मयुम पानखरगा मीगी सागा एदुदा चांग ताना तोंथन हिंगबदी हिंगनिंगदे अदुना मनमा अखोई लिंजेनबु अफबा मतिक जाबा मी मोइननबा होटनबा हाइबसे नंगैगी फिरेब ओइगदबनिको मोइतासौगी अनिंगबा पामबाबु ngang sasabana aigi thodang ne khanjari bane ai moita songna pamdaba yaningdaba mata kaidonu da khak pangtholo ye tacho inama cha thakse nangona kana chalo lo hai ha kana nai ge ba tacho gu inamaga thabak subududa waram mane haiduna cha se lolakpane मनमा इचल लेजेबगी नुंगाइ भाइबदो मसिनिने ताचौनु नंगिने तौयिनिंगदुना फागी तौबनी इचन लोल पचाबु नबुंगना थक्ते हाइब्रो कदाई पिरो मनमा से इचन लोल लेचासे थक्सी इबेमा नंगिदी आइदी थेइनामा
ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯟ ꯆꯦꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯇꯨꯅꯤꯅꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯇꯥꯆꯧ 이때마 ꯅꯥꯎꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯥꯝ ꯐꯦꯡꯉꯤꯗꯨꯕ 이때마 ꯇꯥꯆꯧ 링젠 ꯑꯩꯒꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯑꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕꯅꯦ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪ ꯍꯥꯏꯖꯤꯕꯨ ꯇꯥꯆꯧ ꯁꯤ ꯂꯩꯔꯦ ꯌꯦꯡꯉꯨ ꯇꯥꯆꯧ ꯑꯩꯃ ꯍꯣꯏꯅꯦꯍꯦ ꯅꯨꯡꯉꯥꯏꯔꯦ 이나오는 governmentꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯌꯥꯝꯕ ꯅꯇꯩꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯔꯗꯕꯅꯤꯅꯦ ꯍꯩ ꯃꯅꯝꯃ ꯑꯩꯈꯣꯏ ꯅꯥꯎꯕꯁꯦ ꯊꯕꯛ ꯇꯧꯗꯣꯔꯕꯅꯤꯅꯦ ꯑꯁ ꯅꯥꯎꯕ ꯁꯤꯗꯒꯤꯗꯤ ꯑꯦꯁꯥꯏ ꯁꯨꯔꯖꯦꯠ ꯍꯥꯏꯗꯅ ꯈꯪꯅꯔꯗꯕꯅꯤꯅꯦ ꯅꯥꯎꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯗꯣꯏꯕ 이때마 트레이닝ꯁꯦ ꯈꯔꯗꯤ ꯋꯥꯠꯈꯤꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨ ꯅꯥꯎꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯥꯇꯣꯟꯗꯤ ꯁꯣꯏꯗꯅ ꯍꯔꯥꯎꯔꯝꯃꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯍꯔꯥꯎꯕ ꯍꯥꯏꯕꯕꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯂꯒ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯅꯤ ꯆꯠꯈ꯭ꯔꯕꯅꯤ ꯑꯣ ꯑꯗꯨ 이때마 ꯇꯥꯆꯧ 링젠 ꯉꯁꯤꯁꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯦ ꯍꯣꯏ ꯍꯣꯏ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯆꯥꯛꯇꯨꯗꯤꯅꯦ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯡꯒꯠꯂꯝꯃꯣ ꯉꯥꯗꯨꯕꯨꯗꯤ ꯏꯇꯩꯃ ꯊꯣꯡꯕꯤꯔꯒꯦ ꯌꯥꯗꯦ 이때마 ꯉꯁꯤꯗꯤꯅꯦ ꯅꯅꯥꯎꯅ ꯂꯣꯏ ꯍꯣꯠꯅꯗꯣꯏꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯅꯥꯎꯒꯤ ꯈꯨꯠ ꯌꯦꯡꯕ ꯌꯥꯏ ꯀꯩꯅꯣ 이때마 ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯊꯨꯝ ꯌꯥꯛꯀꯦꯔꯥ ꯃꯣꯔꯣꯛ ꯁꯥꯒꯦꯔꯥ ꯗꯥꯅꯥꯎꯕꯅ ꯊꯣꯡꯕ ꯉꯥꯗꯣ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦꯗꯅ 이베마 스쿨 퇴근해 낭봐 이chân ꯂꯩꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤꯅꯦ 이chân ꯍꯜꯂꯛꯄ ꯆꯥꯕꯨ ꯅꯕꯨꯡꯅ ꯊꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑ ꯂꯥꯛꯑꯣ ꯃꯣꯏ ꯇꯥꯆꯧ 이베마ꯁꯦ 스쿨 ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯣ 이찬ꯅ ꯀꯩꯒꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯗꯣꯏꯅꯣ 이놈마 ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯇꯥꯆꯧꯅ ꯄꯥꯝꯖꯔꯤꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯅꯦ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯗꯕꯅꯦ अंकल नुपादु लाई 잭, 더봐 혹시. 오케이. ꯄꯥꯕꯨꯡ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯄꯥꯕꯨꯡꯒꯤ ꯕꯦꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯃꯥꯅꯤꯅꯦ ꯏꯆꯥꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯇꯧꯕꯤꯃꯜꯁꯦ ꯄꯥꯕꯨꯡꯅ ꯈꯛ ꯀꯥꯎꯔꯣꯏ ꯑꯗꯨ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯕꯨꯡ ꯑꯩ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜꯁꯤꯗꯩꯅꯦ ꯑꯣ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯨ ꯍꯥꯏꯕꯗꯨꯅꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯌꯥꯝ ꯂꯥꯏꯔꯅ ꯋꯥꯅ ꯍꯤꯡꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯂꯤ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯏꯕꯨꯡꯉꯣ ꯁꯤꯟꯊꯥ ꯀꯧꯋꯦ ꯄꯥꯕꯨꯡ ꯑꯣ ꯐꯔꯦ ꯁꯤꯟꯊꯥ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯑꯗꯕꯅꯤ ꯏꯄꯥꯅꯅꯦ ꯅꯪꯒꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯗꯕ ꯊꯕꯛ ꯑꯃꯁꯨ ꯄꯤꯔꯅꯤ ꯑꯗꯨꯒꯅꯦ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯍꯟꯒꯅꯤ ꯅꯪꯕꯨ ꯏꯄꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯇꯧꯖꯒꯗꯕ ꯊꯕꯛꯁꯤꯕꯨ ꯀꯩꯅꯣ ꯌꯦꯡꯉꯨ ꯁꯤꯟꯊꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯕꯅꯤ ꯁꯦꯜ ꯇꯥꯟꯕ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯄꯥꯕꯨꯡꯁꯦ ꯍꯧꯖꯤꯛ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯒꯅꯦ ꯅꯪꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯕꯛ ꯄꯤꯔꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯌꯦꯛꯅꯕ ꯑꯣꯏꯗꯨꯅ ꯂꯃꯟ ꯈꯨꯝꯂꯤꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤꯁꯨ ꯊꯧ ꯄꯨꯕ ꯑꯣꯏꯅ ꯂꯩꯔꯤꯌꯦ ꯋꯥꯔꯤ ꯄꯨꯝꯕꯁꯦ आदा इपागी लेफम योरगने पुनः लीरगे लाओ जस्सी
ꯃꯔꯨꯞ ꯑꯩꯈꯣꯏꯕꯨ ꯆꯤꯡꯅꯒꯅꯨ ꯆꯠꯁꯤ ꯑꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯁꯤ ꯆꯠꯁꯤ ꯂꯥꯎ ꯍꯣꯏ ꯄꯥꯕꯨꯡ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯁꯤꯕꯨ ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ ꯏꯄꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯂꯥꯛꯑꯣꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ अंकल कल बाबा ngasi phawda siba kidna thawna leina honeriba aikhoi gi group asida ngasi da gidi icha sintha su yawraga dabane nang nasagi na thok pang thokpada khurau thanglaknaba ayet apan piraklaba matamda nang mi hat pangam gadra ngomgani ai mi hatkani ꯑꯆꯨꯝꯕꯒꯤꯗꯃꯛ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯉꯥꯛꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯋꯥꯁꯛꯀꯗꯕꯅꯤ ꯑꯩ ꯋꯥꯁꯛꯆꯒꯦ ꯌꯥꯝ ꯃꯤ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯅꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤꯀꯣ ꯗꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ Sorry, Daddy. Ado, nangi mingdi kari kauba. Ai Sintha kawi. Ai gina Linda. Nice to meet you. Se, kulai si pai duna. Na thau na leina. Mi hat pang ngam gane na waso. Ai achumbagidamak sibagidana thongna leina aranba tabu miyoi kyabu ai hatpa ngamgani. Tatomba, ngarang printer semambagi receipt to. Tatomba da yawbira aba. Adudi yawrutini ma'am. Adum da lawbiro. Aikhoina chekip da lokhalasi. Hoi hoi ma'am. Nơi chồng Ma'am kisi bu office sapi daro ba? Hoi, chatlagi na thola bane. Ai di ma'am ga aru wari ta sana jage laksa bane. Ado Dada, waro biranu. Office to ina lakbiro. Hoi ma'am. Ado ma'am. Ma'am na asumba gida makta siba kidana lepi bado. Yang thagase. Ado bu ma'am. Ma'am gi ability loire haije. Kari no ne haibiri shiba. Akai no ni da. Sumdau ba. Nơi chồng Puro Lao Khá thua đâu Ôi, cái này là nó đây Hai, Muthi, amta ngai khone. Kari hai ge taima. Ngak ta pham khuwa wari ta sa se. Hoi taima. Muthi, nang na nupi ma sin biyu hai bado. Leirabani ko. Ha, kai no hai sibo. Aseng bari taima.
ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕꯅꯦ ꯅꯨꯄꯤꯗꯣ ꯑꯩꯒꯅꯦ ꯃꯔꯛ ꯃꯔꯛꯇ ꯏꯟꯁꯥꯡ ꯌꯣꯟꯕ ꯆꯠꯃꯤꯟꯅꯔꯤꯌꯦ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯄꯗ ꯈꯪꯌꯥ ꯌꯥꯔꯛꯄꯩ ꯋꯥꯅꯤꯗ ꯌꯥꯕꯒ ꯂꯥꯏꯔꯤ ꯅꯨꯄꯤꯗꯨꯕꯨ ꯃꯧꯔꯣ ꯃꯧꯗꯤ ꯇꯜꯂꯤꯗ ꯏꯇꯩꯃ ꯀꯗꯥꯏꯗꯩ ꯃꯧꯅꯣꯅꯦ ꯅꯪꯕꯣ ꯂꯩꯁꯥꯕꯤꯅꯦ ꯇꯧꯕꯕꯨꯗꯤ ꯃꯔꯥꯏꯕꯛꯄꯨꯗꯤ ꯈꯔ ꯊꯤꯖꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯥꯕꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯗꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯂꯩꯖꯔꯝꯕꯅꯦ ꯃꯔꯛ ꯃꯔꯛꯇ ꯃꯆꯥꯅꯨꯄꯤꯗꯨꯅꯕꯨꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯕ ꯑꯗꯨꯗ ꯅꯣꯡꯃꯅꯦ ꯃꯃꯥ ꯃꯆꯥꯗꯨꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗꯅꯦ ꯒꯥꯔꯤꯅ ꯊꯣꯝꯕꯤꯔꯝꯗꯅꯅꯦ ꯃꯃꯥꯗꯣ ꯃꯈꯣꯡ ꯇꯦꯛꯇꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯅꯨꯄꯤ ꯃꯆꯥꯗꯨꯅꯅꯦ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯂꯦꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯌꯨꯝꯒ ꯄꯥꯟꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯋꯥꯈꯜ ꯌꯥꯝ ꯁꯣꯟꯊꯔꯤꯗꯨꯕꯣ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯃꯥꯁꯨ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯏꯇꯩꯃ ꯃꯥꯕꯨ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯀꯩꯒꯤ ꯑꯁꯣꯛꯄꯟ ꯌꯥꯎꯒꯦ ꯀꯔꯤꯁꯨ ꯊꯣꯏꯅ ꯑꯁꯣꯛꯄꯟ ꯌꯥꯎꯗꯦꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯣ ꯃꯥꯒꯤ ꯃꯌꯥ ꯌꯥꯃꯥꯡ ꯑꯍꯨꯝꯕꯨꯗꯤꯅꯦ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯌꯥꯎꯒ꯭ꯔꯦ ꯌꯥꯃꯥꯡ ꯑꯍꯨꯝ ꯍꯣꯔꯤꯌꯦ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯀꯣꯟꯁꯦꯡ ꯄꯤꯌꯣꯔ ꯄꯥꯈꯪ ꯑꯣꯏꯅ ꯂꯩꯔꯛꯏꯁꯤꯕꯨ ꯌꯥꯃꯥꯡ ꯍꯣꯕꯤ ꯃꯌꯥ ꯌꯥꯎꯗꯕꯤꯗ ꯂꯧꯅꯕ꯭ꯔꯣ ꯉꯝꯃꯔꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯏꯇꯩꯃ ꯌꯥꯔꯦ ꯃꯇꯨꯡꯗꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇ ꯁꯦꯝꯕꯤꯔꯅꯨ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯖꯔꯒꯦ ꯀꯁꯤꯗꯤꯕ ꯅꯨꯄꯤꯅꯦꯅ ꯌꯥꯃꯥꯡ ꯍꯣꯕꯤꯗꯨꯕꯨ ꯍꯥꯏꯃꯨꯊꯤꯌꯦ ꯅꯪꯒꯤ ꯏꯁꯩꯁꯤ ꯌꯥꯔꯤ ꯃꯨꯊꯠꯂꯣ ꯄꯥꯎ ꯂꯥꯛꯑꯃꯅꯤ ꯑꯝꯇ ꯊꯥꯔꯣ ꯍꯣꯏ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯈꯨꯃꯟ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯄ꯭ꯔꯥꯏꯇꯔ ꯔꯥꯅꯤ ꯈꯨꯃꯟ ꯉꯁꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯗ꯭राꯏꯚꯔ ꯇꯣꯝꯕꯕꯨꯁꯨ ꯍꯥꯠꯇꯨꯅ ꯊꯅꯝꯂꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯍꯦꯝꯕꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯅꯤ ꯈꯨꯃꯟ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯔꯤ ꯃꯉꯥꯅ ꯀꯥꯔ ꯑꯉꯥꯡꯕ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯟꯗ ꯊꯦꯠꯄ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ ꯍꯥꯏꯔꯤ ꯀꯩꯅꯣꯅꯦ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯗꯛꯇ JSC ꯑꯃ ꯁꯦꯝꯈ꯭ꯔꯦ Nang bukan drak ni. Lao, kasi lao, lao. Sagar, as. Lembre. Boss. Kan. Kaidore. Hayo. Rani do. Natho siang. Ha. Sagar su hatok tuna thamami. Kari. Makhukta khulai paiduna.
미파도 상내나 탐리바 마나 미파도기 마쿠트 시러바 시스노 빵데바 마나 시드나 까나나 시니 파진 분신들 탐내바 마나 미기 마팅 야우드나디 난 톡트는 셈바가 뭐이 까나고먹이 커진 드랑 보이니 에이 나 코이 크디 먹샷두나 호지막 라니고 애기 커트 시나가다보니 아두가 마부 깐느나 뿌리가 미도 막 부숴 그래서 시나가다보니 चलो 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 फनी अंकल लाकपा नंजू चलो चलो फनी अंकल ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯉꯝꯅꯅꯕ ꯐꯥꯔꯒ ꯗꯦꯗꯤ ꯑꯃꯗꯤ ꯑꯪꯀꯜꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ ꯅꯣꯏꯍꯧꯅ ꯆꯠꯆꯠꯂꯣ ꯅꯕꯥꯏꯅꯤ ꯆꯠꯆꯠꯂꯣ ꯅꯪ ꯂꯥꯛꯑꯣ ꯌꯥꯝꯕ ꯑꯩꯒꯤꯁꯨ ꯅꯣꯡꯃꯩ ꯑꯝꯇ ꯄꯤꯕꯤꯌꯨ ꯑꯅꯧꯕ ꯂꯥꯛꯄ ꯅꯈꯣꯏꯗꯗꯤ ꯅꯣꯡꯃꯩ ꯏꯁꯨ ꯌꯥꯝꯕ ꯀꯔꯝꯕ ꯂꯥꯟꯃꯤꯅ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯏꯖꯔꯕꯁꯨ ꯁꯦꯅꯤꯌꯔꯁꯤꯡꯗꯒꯤ ꯇꯥꯗꯅ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯆꯒꯦ ꯑꯩꯉꯣꯟꯗ ꯈꯨꯠꯂꯥꯏ ꯁꯤꯟꯅꯕꯤꯌꯨ ꯏꯌꯥꯝꯕ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯁꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯥꯡꯁꯨ ꯑꯣꯏꯅ ꯏꯌꯥꯝꯕ ꯊꯥꯡꯁꯤꯅ ꯅꯣꯡꯃꯩ ꯃꯔꯛꯇ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯏꯌꯥꯝꯕ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯕ ꯀꯤꯔꯒꯅ ꯕꯣꯁꯀꯤ ꯅꯥꯛꯇ ꯂꯩ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯍꯦ ꯅꯪꯕꯨ ꯆꯥꯛꯀ ꯄꯨꯛ ꯊꯜꯂꯕ꯭ꯔꯥꯅꯦ ꯊꯜꯂꯦ ꯄꯥꯕꯨꯡ ꯑꯣ ꯁꯦ ꯁꯤꯅꯅꯦ ꯅꯪꯒꯤ ꯀꯩꯅꯣꯝ ꯆꯥꯕ ꯂꯧꯔꯣꯅꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯣ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯃꯈꯣꯡꯅ ꯀꯣꯂꯦꯖ ꯆꯠꯄꯁꯦ ꯑꯩ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯃꯇꯪꯗꯤ ꯑꯩ ꯂꯩꯕꯤꯅꯕ ꯇꯧꯔꯒꯦ Hey, Chathoi! Chathoi! Tarabane nang ba? ꯄꯥꯕꯨꯡ Hey, lao nè, lao! Lao. Se, ipana nè, nangidamukta leirabane. Isana khongna college ta chatpado. Ipana nungaitadana. Nangi ka samu workshop tagi ne. Se, second hello orbusu lorabani ne. ꯄꯥꯕꯨꯡ ꯁꯤ ꯑꯩꯒꯤꯔꯥ ꯃꯥꯅꯤꯅꯦ, ꯅꯪꯒꯤꯅꯦ. ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ Se, inchalo. ꯍꯣꯏ ꯄꯥꯕꯨꯡ
ꯄꯥꯕꯨꯡ ꯍꯩ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯁꯦ ꯄꯤꯔꯛꯑꯣꯁꯦ 이헤 ꯑꯩꯅ ꯄꯨꯔꯛꯑꯁꯨ ꯌꯥꯕꯁꯤꯕꯨ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ Tamusa! 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 Oh, kanano tare? Tholo! Wang Bren, kay lere? Nate, nang ay na haiba tabak to. Kamdaw si haiba no. Wang Bren, ay madupang tupang naman. Nang nataba ado pang tutrabadi, kari jara pangan heba, nang khangdabra. Nakoy na tong ba to? Adubo ay di. Nakoy na hari ba pataba tabak to? Ay pang tupang naman. Nang, natupay dumang ba? Pamudabra! ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯊꯕꯛꯇꯨꯃꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ ꯑꯣ ꯅꯪꯒꯤꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯗꯕ ꯋꯥꯅꯤꯅꯦ ꯉꯥꯏꯈꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯇꯥꯗ ꯅꯠꯇꯦꯅꯦ ꯇꯥꯗ ꯇꯥꯃꯨꯁꯥ ꯇꯥꯗꯁꯤ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯇꯥꯗꯁꯤ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯝꯇ ꯇꯠꯊꯈꯤꯌꯨ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯕꯣꯁꯇꯗꯤꯅꯦ ꯈꯪꯍꯜꯂꯒꯨꯝꯁꯦ ꯑꯗꯨꯒꯅꯦ ꯑꯩꯕꯨꯁꯨ ꯆꯦꯟꯍꯟꯕ ꯌꯥꯔꯣꯏ ꯇꯥꯗ ꯅꯪ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯇꯥꯗꯕꯨꯗꯤ ꯅꯅꯥꯎꯅ ꯌꯥꯝ ꯊꯥꯖꯕ ꯃꯤꯅꯤꯗ 서슬러 넌 아쭈먹기다마 씨발 기르고 바보 지붕에 하나 떨어미노 아유 바보 지붕에 하나 떨어미노 하바 왕 그래 바보 ꯅꯪ ꯑꯣꯏꯔꯦꯀꯣ
나 손을 들어. 그래, 담어. Mane, ay mirot ne. Karigino nang na. Kram kaya sagatuna. Miyoy kaya bu hatolaga mirot haiduna thaba chemana thachinu thamle bade. Wakhala to onari. Nang nakhaliba mirot tudi aidi natte. Aidi. Ishagi panda mamaga loinana. Laman khumna bagi dama. Mirot oine hinjabane. Karino nang na haidubo. Nang kanano. Aingonda miyak sing na hayo. Aigi mingling jel kawe. Aigi ina mamadi taso udo. Doce. Angel. 12. Kadai da no.
ꯃꯈꯣꯜꯁꯦ ꯃꯈꯣꯏꯒꯤ ꯖꯤꯄꯦꯁ ꯇ꯭ꯔꯦꯀꯔꯒꯤ ꯃꯈꯣꯟꯅꯤ ꯀꯗꯥꯏꯗꯅꯣ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯂꯁꯦ ꯂꯥꯛꯑꯣ 누피니나 노메시 야우드스 야르 같이 또 더불어 같이
ꯅꯪ ꯉꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ ꯅꯪ. Uncle, boss, masigi nupi masasinani. Aikhoibu hanjin awaba tahanbata natana. Aikhoigi khonglo ke agi punchibusu mangan khibani. Nakhoi mi khaktangna thawai mangba yadamiro. Ikita chawmadi nama. Mi na tabro. Mi de malaga. Mi de na taba. Nakhoi na sagi le chatalaga. Miyoi bagi puchibu. Mama leitana khanbado. Ingonda di yaroi. Linjenda di khak yaroi. 나오거노 영내 분들 나오던 수 마두기 까는 법하고 아두기 서로 아이코인 하이베일로 나트와야도 망기네 나트모시는 쿰자하고 포리엔데 서투나 시엘수야나 펑바 뭉아이베 타박도 두는 레이그니 하이나 나신 마사드나 쿰자하고 나트라바디 낭기 아로이 밤이 굿 블락 나가니 셔기 이제 누나 레카탄 힌두 셔루 무이트 이제 누나 모이나 에이 녹나 타와이 타기베나 헤르파이 사르봉그레 타비브로. 따레 하로. 엉클기 마사르 빌린다도 누피드기 모쿠트 타와이 타크레. 하. 가리. 마이테이셔노 링젤 카비. Kari sulit tapi deng namara moiraga. Aigi jana biki punchi bawa. Kamu tak temangal ba. Madu gilaman. Nang busu ikut cepat dekap tu nak kani. Hai. Hei, liang ano? 진타 Kari no nang tawrisha. Ay na tawrisha. Ajum madubune. Ay ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯃꯤ ꯐꯥꯎ ꯍꯥꯠꯄ ꯉꯝꯅꯤꯅ ꯋꯥꯁꯛꯈ꯭ꯔꯦꯗꯨꯅꯤ ꯑꯣꯏꯗꯕ ꯃꯤꯅꯨꯝꯕ ꯅꯝꯊꯥꯛꯅ ꯊꯟꯕ ꯈꯨꯟꯅꯥꯏꯁꯤꯕꯨ ꯃꯣꯠꯁꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯍꯤꯛ ꯅꯣꯏꯗꯤ ꯅꯉꯛ ꯁꯝꯕꯗꯣ ꯂꯦꯜꯂꯒ ꯍꯥꯠꯂꯕꯁꯨ ꯑꯩ ꯄꯦꯜꯂꯣꯏ ꯅꯪꯕꯨ ꯏꯁꯥꯅ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯉꯍꯥꯟ ꯃꯈꯩ ꯂꯨꯅ ꯆꯥꯅ ꯊꯝꯃꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯒꯅꯤ ꯂꯥꯛꯄ Lingjel. Nang. Mane. Ay. Lingjel, adudi akhoi chataba torase. Noi chalo. Kaino nang haidubo? Hojikti aigi ningma thungi. Ai shirabasu yare. Nakhoi chalo. Akhoi nang yaudana chalo. Asingmani Lingjel. Nang budana akhoi chatpa ngamoi. Lao chase. Lingjel, chasi lao. Chasi Lingjel. Lao. Chasi lao. Lingjel. Lao haibane. Chalo ye. Ai chalo ye. Nakhoi gai ga lambi pundi ye. Karigino nakhoi na ngonda minungsi utpiriba. Ai di. Ai ki wakhal pu mai kai de chachabare. Chalo. Nakhoi chalo. Chalo.
ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯂꯝꯕꯤ ꯑꯣꯏꯅ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯂꯤꯡꯖꯦꯜ ꯂꯤꯡꯖꯦꯜ ꯅꯪꯅ ꯈꯟꯖꯕ ꯅꯤꯡꯖꯕ ꯄꯨꯝꯕꯗꯣ ꯊꯨꯡꯕ ꯑꯣꯏꯌꯨꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯂꯤꯡꯖꯦꯜ ꯆꯠꯁꯦ You are under arrest. Hoglo. Hoglo. lamdam sida misimina. Crime kya sagatuna. Miyoi kya awa piriba. Miron. Miyamna kuti thiriba. Miron. Mirot haibase. Nang ni khangba mikup sida. Nang boina arrest toba lakne. Hojikti. Nangi kumai lore. Your game is over now. Chalo! Chalo! ꯐꯪꯖꯕꯁꯦ ꯅꯆꯜꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ 이봉나 기아라카나 낭부 TV 야바 티키 아도부 펑먹고고디 베키데 링젠 아슈아이기 트레이닝 마탐 욕실락पना 아둠 ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯇꯥꯅꯧꯕ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧ ꯃꯇꯤꯅꯃꯒꯤ ꯂꯃꯟ ꯑꯩꯅ ꯈꯨꯝꯂꯕꯅꯦ ꯇꯥꯅꯧꯕ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯣ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜꯕꯨ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯃꯔꯥꯜꯗ ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯣꯛ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥ ꯀꯟꯖꯅꯕ ꯑꯃꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯤ ꯍꯥꯠꯂꯨꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯌꯥꯠ ꯃꯇꯝ ꯀꯛꯊꯗꯨꯅ ꯂꯤꯡꯖꯦꯜꯕꯨ ꯊꯥꯗꯣꯛꯈꯤ 링젠 마시 나bungi yumni
ꯆꯪꯉꯁꯤꯂꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯁ ꯂꯤꯡꯖꯦꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯇꯨꯛꯊꯅ ꯍꯤꯡꯂꯕꯗꯤ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯊꯥꯡꯕ ꯉꯝꯂꯔꯣꯏ ꯈꯣꯡꯐꯝ ꯑꯃꯠꯇꯁꯨ ꯂꯦꯞꯄ ꯉꯝꯂꯔꯣꯏ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯖꯔꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯤꯅ ꯁꯥ ꯑꯣꯜꯂꯛꯂꯕ ꯃꯤꯐꯠꯇ ꯀꯌꯥꯕꯨ ꯄꯔꯥ ꯇꯝꯕꯤꯕꯒꯤ ꯃꯇꯝ ꯑꯗꯣ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃ ꯃꯤꯐꯠꯇꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯑꯗꯨꯒ ꯑꯩꯅ ꯇꯦꯡꯊꯥꯗꯨꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯤꯐꯠꯇꯁꯤꯡꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯈꯤ ꯏꯈꯨꯠꯁꯦꯟꯅ ꯃꯈꯣꯏꯕꯨ ꯄꯦꯟꯅ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯈꯤ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯏꯁꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇꯅꯦ ꯑꯩꯒꯤ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯦ ꯃꯨꯊꯠꯄ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡ ꯔꯦꯞ ꯀꯦꯁ ꯗ꯭ꯔగ్ ꯀꯦꯁ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯡꯍꯟꯈꯤꯅꯅꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯈꯜꯂꯤ ꯁꯥ ꯑꯣꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯀꯣꯛꯇ ꯁꯝꯍꯧꯏ ꯍꯥꯏꯕꯁꯦ ꯇꯥꯛꯀꯗꯕꯅꯦ ꯁꯥꯃꯨ ꯄꯥꯡꯒꯠꯂꯕ ꯅꯨꯄꯥ ꯀꯌꯥ ꯊꯣꯛꯄꯤꯔꯛꯑꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯈꯪꯆꯦꯟ ꯃꯆꯤ ꯂꯥꯡꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯟꯁꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯂꯤꯡꯖꯦꯟ ꯀꯦꯃꯦꯔꯥꯃꯦꯟ ꯄ꯭ꯔꯕꯤꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯃꯉꯥꯜ ꯏꯔꯣꯝ ꯈꯨꯃꯟ ꯅ꯭ꯌꯨꯁ ꯂꯤꯡꯖꯦ ꯅꯪꯅ ꯉꯁꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯕ ꯏꯔꯩꯆꯥ ꯀꯌꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯂꯤꯡꯖꯦ ꯅꯪꯒꯤ ꯅꯊꯧꯅꯥꯅ ꯂꯤꯡꯖꯦꯜ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯝꯂꯕ ꯂꯝꯕꯤꯗ ꯃꯉꯥꯜ ꯄꯤꯕꯤꯕ ꯂꯝꯖꯤꯡꯕꯤꯕꯅꯤ ꯊꯧꯅꯥ ꯍꯟꯗꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯍꯤꯡꯃꯤꯟꯅꯈꯤꯁꯤꯀꯣ ꯂꯤꯡꯖꯦꯜ ꯏꯇꯩ ꯃꯁꯥꯕꯤ ꯅꯪꯒꯤ ꯅꯊꯧꯅꯥꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ ꯅꯪꯒꯤ ꯁꯛꯂꯣꯟ ꯅꯪꯒꯤ ꯁꯥꯌꯣꯟꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯃꯝꯂꯣꯏ ꯑꯃꯒ ꯑꯩꯒ ꯊꯦꯡꯅꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯑꯗꯣ ꯃꯔꯨꯞ ꯅꯪꯅ ꯇꯧ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕꯤꯌꯨꯀꯣ ꯂꯤꯡꯖꯦꯜ ꯂꯤꯡꯖꯦꯜ ꯏꯆꯟꯗ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯈꯨꯔꯨꯝꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤꯅꯦ ꯏꯕꯨꯡꯅ ꯄꯨꯔꯗꯕꯅꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯂꯤꯡꯖꯦꯜ ꯀꯥꯈꯠꯂꯣ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯃꯤꯔꯣꯠ ꯊꯤꯕ ꯐꯪꯉꯣꯏ